mayambu ahan muktada ikoknono khurumjari amadi taram noksari PK channel POTHAMINASI KHANGMINASI channel asina lepanaidana chayol khudingi nomaijing numit khudingi thamjariba Chayolgi Rashifall da ngasisu puduna laksare megi tang mapandagina megi tang 15 fawbugi oiba Chayolgi Rashifall kudol tamjage loina na miyeng tabiriba sing khwai khudimaki mafamda karigum wafam amatang nolokna hangasari madudi hauji aina thajariba background music asi nungsijaraba aigi naw violinist thongamba haiduna YouTube channel amasu hangbiriba YouTuber violinist thongambana aigi channel sigidamakta signature tune oina sembirakpani masigidamakta inaw violinist thongambabo ngamkhai leitena channel sigi maikaidagi thagasabu fongdoksari loina na miyeng tabiriba amadi tabiriba khwai taranasu hariba violinist thongamba hariba YouTube channel asibu subscribe tobiyo haibu wafamji thamjage aduga miyamna apam isai mongonda khanbiyo amadi mahakna YouTube da lanthoksarakani hojik channel asina chayol khudingi thamjariba Chayolgi Rashifall asi khudol tamjage loina na violinist thongamba bu mahaki channel busu support tobiyo amadi subscribe tobiyo kudol tamjarage megi tang mapandagina megi tang 15 fawbugi oiba Chayolgi Rashifall kudol tamjage miyeng taminasi hojik miyamda kudol tamjarage megi tang mapandagina megi tang 15 fawbugi oiba Chayolgi Rashifall miyamna taba nungainabagi damakta ahanbada megi tang mapandagi megi tang 12 fawbugi manungda thamjaraba matungda Makhatan amuk megi tang 16dagina megi tang 15 fawbugi amuk miyamda kudol tamjage Chayolgi Rashifall sida Rashifall kudimaki oina maramaduna ahanbada miyamda kudol tamjage mes Rashifall gi oina tang 8dagi tang 12 fawbugi manungda anoba maruk mapang unagani pannuna lerakpa sel fangani wano mamai fakani karbar toba kanagani aduga tang 16dagi tang 13 fawbugi manungda lamda satpa kaide laitin gi thabakta pukning sangani laikai gi thabakta matam mangani haksangi oinadi kaide mahai gi oinadi fajana chatli aduga pakhang lesabi gi oinadi haina singnagani anisubada laukhasage brace Rashifall gi oina tang 8dagi tang 12 fawbugi manungda lamda satpa thoina kaide anoba maruk mafang fangani pungisai toba kanagani karbar toba saukhatle tang 16dagi tang 15 fawbugi manungda imung manung semgat sagatli aduga fam hongdo hongjin khara togani tobutabu wanomadi sakri khara thangani haksangi oinadi kaide mahigi oinadi fajana chatli aduga pakhang lesabigi oinadi haina singnagani ahum subada laukhasage methun Rashifall gi oina tang 8dagi tang 12 fawbugi manungda lamda chatli fam hongi yeknaba yami khara section biyo sana konabagi thabakta mingchat fangani laikai gi thabakta matam mangani tang 16dagi tang 15 fawbugi manungda wanomba sakri thangi moibung khongbagi thabakta mingchat fangi pannuna lerakpa sel fangi haksangi oinadi kaide mahaigi oinadi fai aduga pakhang lesabigi oinadi muknai mari subada laukasage karkat Rashifall gi oina tang 8dagi tang 12 fawbugi manungda lamda chatli lila drama yauba mingchat fangi fam hongi anoba marup fangi deva karmagi thabakta pukning sangi tang 16dagi tang 15 fawbugi manungda sayen gi karbar da sel mangi lottery da sel mangi haksangi oinadi fai mahi gi oinadi fajana chatli aduga pakhang lesabi gi oinadi haina singnai miyam naina Rashifall haijarak matamda background gi mayam langbagi makul khara tabasu yai hauji aina lejariba mafam ase social service tobu mafam dagi khara thidok jaraga miyam da Rashifall si thagataba yadi haduna semjabani mapung oina lejariba ngasi hujik se koi RCA gi adi covid 19 sina masigi ekoni section thora lokhat bagi manung da sum quarantine center hang na bagi mafam social service to
mafam sidagi kaitang thedok jaraga mayamna khudul tamjarakpani aduna mayamna waraubidanabidam khangjari makha samdajarake makhada ekoi ujik singhara sifol gi lokhasage singhara sifol gi oina singhara sifol tang mapandagina tang tarani thoi fawbagi manungda wano mamai pakani fam hongani imung manung semjin sajingani anoba maruk mapang fangani lila drama sana konabagi thabakta mingchat fangani wakhal nuwaigani tang tara humdoidagi tang tara manga fawbagi manungda lamda satpa kaide sayengi karbarda sel mangi lottery yawba sel mangi haksangi oinadi kaide mahigi oinadi fai pakang lesabigi oinadi thungnai mathangda lokhasage kanya rasifol gi oina tang mapandagi tang tarani thoi fawbagi manungda lamda satli fam hongi anoba maruk fangi karbar toba kanai imung manung semgat sagatli loinana tang tara humdoidagi tang tara manga fawbagi manungda laitin gi thabakta pukning sangi wano mamai fai sana khonabagi thabakta mingchat fangi haksangi oinadi kaide mahigi oinadi ningba thungde aduga pakang lesabigi oinadi thajadana muknai tulla rasifol gi oina tang mapandagi tang tarani thoi fawbagi manungda wakhal sarang nagani anoba maruk mapang fangani sel makhong pangani mina sel thogani ningba kaigani tang tara humdoidagi tang tara manga fawbagi manungda anoba maruk fangani wanomba mai pakani fam hongi sasangi karbarda sel mangi haksangi oinadi kaide mahigi oinadi ningba thungde pakang lesabigi oinadi haina singnagani matangda lokhasage brisik rasifol gi oina tang mapandagi tang tarani thoi fawbagi manungda anoba pau tagani fam hongani wakhal nungaigani lamda satpa kaide sel makhong pali sana konabagi thabakta mingchat fangi tang tara humdoidagi tang tara manga fawbagi manungda panduna lerakpa sel fangi imung manung semgat sagatli fam kagani haksangi oinadi kaide mahigi oinadi fajana satli pakang lesabigi oinadi thungnai mathangda lokhasage dhanu rasifol gi oina tang mapandagi tang tarani thoi fawbagi manungda panduna laikhiba sel fangani anoba maruk fangani fam hongani lau singubagi thabakda saukatli lela drama yawba mingchat fangi tang tara humdoidagi tang tara manga fawbagi manungda mari mataga punna samin thakminnai lamda satli deva karamada pukning sangi haksangi oinadi kaide mahigi oinadi fai pakang lesabigi oinadi thungnai makar rasifol gi oina tang mapandagi tang tarani thoi fawbagi manungda anoba nungaiba pau tagani fam hongani wano mamai fakani marup yami imung manung semgat sagatli tang tara humdoidagi tang tara manga fawbagi manungda sasangi karbarda sel mangi lottery yawba kanagani mari mata yumda lai haksangi oinadi kaide mahigi oinadi pangde pakang lesabigi oinadi muknai mathangda lokhasage kumbha rasifol gi oina tang mapandagi tang tarani thoi fawbagi manungda sel makhong pangani mathau chingani wakhal yamgani kanadaba mafamda sel thadagani pamdaba maruk unagani leifam hongani fam kagani tang tara humdoidagi tang tara manga fawbagi manungdana lamda satpa kaide imung manung semgat sagatli asobana chanbigani lela drama yawba mingchat fangi haksangi oinadi kaide mahigi oinadi fai pakang lesabigi oinadi haina singnai asumna tapna sangsin jarakpana ngasigi chayolgi rasifol asigi aroibada khudol tamjage minna rasifol gi oina tang mapandagi tang tarani thoi fawbagi manungda karbar toba kanai pungni sei toba kanai sana konaba mingchat fangi fam hongi wano mamai fai tang tara humdoidagi tang tara manga fawbagi manungdana lamda satpa kaide lau singugi thabakta saukatli mari mata punna samin thakminagani loina nungaiba pausu tagani haksangi oinadi kaide mahigi oinadi mayai oi aduga pakang lesabigi oinadi thungnagani
asumna lepa naidana channel asina Chayol khudingi nomaijing nimit khudingi thamjariba Chayolgi Rashifall asi ngasi megi tang 8 dagina megi tang 15 fawbugi oina khudol tamjabasi matang aswaida lusinjarage mathangi Chayolgi nomaijing nimit amuk anoba Chayolgi Rashifall amasumuk puduna laksage matamadu fawbugi oinadi Chayolgi Rashifall kaki oinadi miyamda kaina nabu yathang nizage pinabirasi loiba fawbo tabiba amadi miyeng tabiba sing khwai kurimakpu ngamkai leitena thagasaba phondokjari punmakpu khurumjari kanglei fakna yaifare